ngasi channel asina pujaraliba topic asi Chinjakna wakhal santi thamba ngami haiba asigi matangdani. Chinjakna wakhal santi thamba ngami meeoibagi wakhal santi thamba ngamba haibasi meeoiba aikoina chariba chinjaki makha poli. Wakhal haibadi mind haibasi chinjakna sabani haibasu yai. Aikoina chariba chinjak khudingmak charaba thaklaba matungda makhal mawong ahum thokna onthokki haibadi transform tauki. Madudi ahanbada chinjak charba matungda chinjaki ayamba sarukti amangba romda oina chatli. Anisubada chinjaki mayai oiba saruk kharana utong tongsa flesh oina semki. Ahumsubada chinjaki yamna pikpa paiba yadaba uba ngamdaba subless part kharana meeoibagi wakhal asi semi. Maram asinani meeoibagi wakhal asi chinjakna sembani hairibasi. Asengba chinjak charagadi asengba wakhal khanba ngami. Asengba achumba wakhal khanba ngamlagadi ningsingnabagi pangal haibadi memory power hengalhallai. Ningsingnabagi pangal sakti memory matam pumnamakta leiba ngamlagadi wilderness oiba haksangi apha apun bondage dagi nanthokpa ngami. Meeoibana chariba chinjak kharadi meeoibagi wakhalda apamba kalakpa mihauba asauba pokhanba lana thajaba pokhalli. Yamna laiba khudam amadi yu glass ama thakpada haksangda wakhalda phauba emotion aduga athumba suhing glass ama thakpada haksang wakhalda phauba emotion natraga sense ani asi yamna khetnaba leigani. Masina takpadi wakhal santi thambada akaiba piba yaba chinjak charoi thakloidabani. Holy scripture gi matung inna meeoibagi indri sense manga asi niti niyam chumna sijinnariba makai wakhal santi thamba ngamgani. Mitna phajaba uraga wakhalda nungai aduga akiba uraga wakhalda nungaite. Nakongna nungaiba wari taraga nungai aduga awaba taraga wai. Wakhal santi pura santi oina thamge hairagadi niyam niti chumna chaba thakpa mathau tai. Hakchangi inji khudingmak moral discipline gi makhada chumna mathau tauba tai. Meeoibana chariba chinjak asi holy scripture na makhal ahum thokna khaidoi. Ahanbagi chinjak asina hakchangda pangal sakti thouna piba ngami. Hakchang phanba nungaihanba ngami. Chaning thakningba phawali mahau lei chabada hakchangda machi oiba chinjak oi. Asigumba chinjak asibu afaba chinjak haina kawi. Sabagi gun chenba meeoisingna chinjak asi chai. Anisubagi chinjak asidadi chabada yamna khai yamna sinba oi. Thumgi mahaugumna ayakpasu oi. Chabada yamna saba oi. Akanba oiba yai. Manam maha cheli chinjak asi chaba thakpa matamda yamna saba yakpa chilleida phawi. Asigumba chinjak asibu apamba pokpa chinjak haina kawi. Samna haibada masi mayai kaba chinjak kumbani. Oijaba thiba meeyoi Rajagi gun chenba meeoisingna asigumba chinjak chai. Asigumba chinjak chabana meeoibagi hakchangda anaba nungaitaba wakhal laina tina kaya pokhalli. Ahumsubagi chinjak asidi mahau leitaba masi oidaba ahing lelaba chak chajik kumbani. Phattaba sengdaba chinjakni. Samna hairabada sangagi gun chelaba tamaski gun chenba misingna chai. Afaba chinjak asengba chabana meeoibagi sengdaba phattaba wakhal chumthokpa ngamhalli. Satbagi gun chenba meeoisingna chariba chinjak meeoiba khudingmakna chaba darkar oi. Maramdi
ꯃꯁꯤꯅ ꯍꯛꯆꯥꯡ ꯋꯥꯈꯜ ꯁꯥꯟꯇꯤ ꯑꯣꯏꯅ ꯊꯝꯕ ꯉꯝꯃꯤ꯫ ꯃꯤꯑꯣꯏꯕꯅ ꯑꯐꯕ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅ ꯂꯣꯏꯅꯕꯁꯨ ꯋꯥꯈꯜ ꯁꯥꯟꯇꯤ ꯊꯝꯕ ꯉꯝꯃꯤ꯫ ꯍꯣꯂꯤ ꯑꯣꯏꯕ ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯑꯣꯏꯕ ꯃꯤꯁꯤꯡꯒ ꯇꯤꯟꯅ ꯂꯣꯏꯅꯕꯅ ꯍꯦꯟꯅ ꯐꯕ ꯑꯣꯏ꯫ ꯋꯥꯔꯜꯗꯂꯤ ꯃꯥꯏꯟꯗ ꯌꯥꯝꯅ ꯑꯣꯏꯕ, ꯏꯊꯤꯛꯁ ꯂꯩꯇꯕ, ꯐꯠꯇꯕ ꯃꯤꯒ ꯇꯤꯟꯅꯗꯕ ꯐꯩ꯫ ꯑꯌꯨꯛ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯆꯤꯛꯄ ꯃꯐꯝ ꯈꯜꯂꯒ ꯃꯇꯝ ꯈꯔ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯐꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯆꯥꯗꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯍꯩꯅꯤꯡ ꯁꯥꯅꯤꯡꯗꯕ ꯇꯟꯊꯔꯛꯄ ꯃꯇꯝꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯐꯠꯇꯦ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯁꯦꯟꯁ ꯑꯣꯕꯖꯦꯛꯇꯀꯤ ꯃꯔꯝꯗ ꯈꯟꯕ ꯐꯠꯇꯦ꯫ ꯌꯦꯛꯅꯕꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯃꯦꯗꯤꯇꯦꯠ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯗꯤ ꯑꯣꯝ ꯁꯤꯖꯤꯟꯅꯕ ꯐꯩ꯫ ꯋꯥꯈꯜ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯄ꯭ꯌꯨꯔꯤꯇꯤ ꯑꯣꯐ ꯃꯥꯏꯟꯗ ꯊꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯍꯛꯆꯥꯡ ꯐꯤꯔꯣꯜ ꯅꯥꯟꯕ, ꯌꯨꯝ ꯀꯩ ꯁꯦꯡꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯦꯀꯦꯟꯗꯔꯤꯅꯤ꯫ ꯃꯤꯕꯨ ꯃꯥꯡꯅ ꯇꯥꯛꯅꯕ ꯁꯤꯟꯗꯕ, ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯕ, ꯁꯦꯜꯐꯤꯁ ꯑꯣꯏꯗꯕ, ꯀꯠꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯕ, ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯊꯕꯛ ꯇꯧꯕꯅ ꯖꯣꯕ ꯁꯦꯇꯤꯁꯐꯦꯛꯁꯟ ꯑꯣꯏ꯫ ꯃꯤꯑꯣꯏꯕꯅ ꯑꯆꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯕꯁꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯃꯊꯪ ꯀꯥꯈꯠꯀꯗꯕꯅꯤ꯫ ꯃꯤ ꯑꯃꯅ ꯑꯍꯥꯟꯕꯗ ꯇꯃꯥꯁꯀꯤ ꯒꯨꯟꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯇꯃꯥꯁꯀꯤ ꯒꯨꯟ ꯆꯦꯟꯕ ꯃꯤꯁꯤꯡꯗꯤ ꯍꯤꯡꯁꯥ ꯇꯧꯏ, ꯃꯤ ꯐꯨꯕ, ꯍꯥꯠꯄ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯃꯁꯥꯗ ꯑꯊꯤꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯈꯪꯗꯣꯛꯄ ꯉꯝꯗꯦ, ꯑꯔꯥꯟꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ꯫ ꯆꯥꯕ ꯇꯨꯝꯕ ꯇꯟꯒꯟꯕ, ꯊꯋꯥ ꯏꯁꯥ ꯁꯥꯗꯕꯅꯤ꯫ ꯁꯥ ꯉꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯤ꯫ ꯇꯃꯥꯁꯀꯤ ꯒꯨꯟ ꯆꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯈꯜ ꯅꯦꯅꯥ ꯇꯥꯗꯦ, ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯊꯪꯗ ꯃꯤꯑꯣꯏꯕꯒꯤ ꯔꯥꯖꯥꯒꯤ ꯒꯨꯟ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯔꯥꯖꯥꯒꯤ ꯒꯨꯟꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯥ ꯍꯦꯟꯅ ꯋꯥꯔꯜꯗꯂꯤꯅꯦꯁ ꯑꯣꯏꯕꯅꯤ꯫ ꯂꯟ ꯊꯨꯝ ꯍꯦꯟꯅ ꯇꯥꯟꯁꯤꯟꯕ, ꯄꯋꯥꯔ ꯁꯛꯇꯤ ꯁꯤꯖꯤꯟꯅꯕ, ꯃꯤꯡꯆꯠ ꯄꯥꯝꯕ, ꯅꯥꯄꯜ ꯀꯥꯕ, ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯎꯠꯄ, ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯏ ꯀꯥꯅ ꯅꯥꯄꯜ ꯀꯥꯅ ꯂꯩꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯀꯨꯏꯅ ꯆꯠꯄ ꯉꯝꯗꯦ, ꯃꯔꯝꯗꯤ ꯄꯋꯥꯔ ꯁꯛꯇꯤꯗꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯈꯤꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯥꯏꯖ ꯑꯦꯟꯗ ꯐꯣꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯔꯥꯖꯥꯒꯤ ꯒꯨꯟ ꯆꯦꯟꯕ ꯃꯤꯁꯨ ꯋꯥꯈꯜ ꯅꯦꯅꯥ ꯇꯥꯗꯦ, ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯊꯪꯗ ꯁꯇ꯭ꯌꯚꯥꯒꯤ ꯒꯨꯟ ꯑꯁꯤ ꯑꯔꯣꯏꯕꯗ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯁꯇ꯭ꯌꯚꯥꯒꯤ ꯒꯨꯟ ꯉꯝꯕꯒꯤ ꯒꯨꯟ ꯆꯦꯟꯕ ꯃꯤꯁꯤꯡ ꯑꯁꯤ ꯄꯨꯔꯥ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯒꯨꯟ ꯑꯁꯤ ꯆꯦꯟꯕ ꯃꯤꯁꯤꯡꯗꯤ ꯂꯧꯁꯤꯡ ꯅꯣꯂꯦꯖ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯤ, ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡ ꯏꯟꯗ꯭ꯔꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯏꯟꯗ꯭ꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯊꯥꯗꯣꯛꯄ ꯄꯥꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯒꯗꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯗꯤ ꯂꯩꯔꯦ꯫ ꯁꯇ꯭ꯌꯚꯥꯒꯤ ꯒꯨꯟ ꯊꯥꯗꯣꯛꯄ ꯉꯝꯂꯒꯗꯤ ꯏꯁꯣꯔꯒꯤ ꯊꯥꯛ, ꯅꯨꯡꯉꯥꯏꯕ, ꯑꯅꯟꯗ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯤꯁ ꯌꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯁꯇ꯭ꯌꯚꯥꯒꯤ ꯒꯨꯟ ꯊꯥꯗꯣꯛꯄ, ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯁꯨ ꯅꯣꯝꯂꯤꯕ, ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯩ ꯑꯗꯨ ꯏꯁꯣꯔꯗ ꯀꯠꯊꯣꯛꯄ ꯉꯝꯕ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯗ ꯄꯦꯟꯕ, ꯍꯛꯆꯥꯡ ꯏꯟꯗ꯭ꯔꯤꯒꯤ ꯅꯨꯡꯉꯥꯏꯕ, ꯁꯦꯟꯁ ꯑꯦꯟꯖꯣꯏꯃꯦꯟꯇ ꯊꯥꯗꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯒꯠꯀꯤ ꯃꯄꯨ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯑꯔꯖꯨꯟꯗ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯅꯤꯡꯁꯤꯡꯕ ꯌꯥꯏ꯫ ꯍꯦ ꯑꯔꯖꯨꯟ, ꯅꯍꯥꯛꯀꯤ ꯅꯊꯧ ꯄꯥꯡꯊꯣꯛꯎ, ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗ ꯄꯤꯒꯗꯕꯅꯤ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯁꯇ꯭ꯌꯚꯥꯒꯤ ꯒꯨꯟ ꯊꯥꯗꯣꯛꯄ ꯉꯝꯂꯒꯗꯤ ꯋꯥꯈꯜ ꯁꯥꯟꯇꯤ ꯄꯨꯔꯥ ꯊꯝꯕ ꯉꯝꯂꯦ꯫ ꯁꯇ꯭ꯌꯚꯥꯒꯤ ꯒꯨꯟ ꯊꯥꯗꯣꯛꯄ ꯉꯝꯂꯒꯗꯤ ꯏꯁꯣꯔꯒꯤ ꯊꯥꯛ, ꯒꯨꯟ ꯌꯧꯔꯦ ꯍꯥꯏꯕꯗꯤ ꯄꯣꯛꯄ ꯁꯤꯕꯒꯤ ꯑꯋꯥꯕ ꯂꯩꯇ꯭ꯔꯦ, ꯉꯝꯈꯩ ꯅꯥꯏꯗꯕ, ꯑꯍꯧꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯂꯩꯇꯕ, ꯏꯟꯐꯥꯏꯅꯥꯏꯠ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫
ꯏꯁꯣꯔꯒꯤ ꯊꯥꯛ ꯌꯧꯔꯒꯗꯤ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥ ꯂꯟ-ꯊꯨꯝ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯍꯦꯛꯇ ꯉꯝꯂꯦ ꯍꯥꯏꯕꯅꯤ꯫ ꯏꯇꯔꯅꯦꯜ ꯂꯥꯏꯐ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯟꯅ꯭ꯌꯥꯁ ꯃꯣꯡ ꯑꯣꯏꯕ ꯉꯝꯈ꯭ꯔꯒꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯥꯟꯇꯤ ꯄꯨꯔꯥ ꯊꯝꯕ ꯉꯝꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯅꯩ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕ ꯑꯅꯧ ꯑꯅꯧꯕ ꯅꯣꯂꯦꯖ ꯑꯣꯏꯕ ꯌꯥꯕ, ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯇꯣꯄꯤꯛꯁꯤꯡ ꯄꯥꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫